Ngasi nungdan phongkiba pawniko pawse degi maroiba paw khara khangatjaraga miyamda khudol tamjuge haying chakadariba Manipur kanba khongchata mairoi amadi lamdamchigi miyam hupna saru yabiu haying chakadariba Manipur kanba khongcha asida lamdam asigi mairoi class 9 gi mathakta laiba amadi oja sing amadi tonga ba college university institute khurimakna saru yabiu haina kokomi student friend ki makedegi aptul tarokli ngasi lampheda laiba kokomi gi office da pangthokpa Paugi mifam amada friend asigi coordinator ningthaujam dana kumarna phongdokibada hayeng chakadariba Manipur kanba khongsa asida lamdam asigi mahiroi oja sing saru yanaba tonga ba school college university mahiroi singna lebak kaningbagi wakhol asi utpagi khudongchaba du puno utminasi lamdam asida sahi helaklaba irang asi haujuk fawa worosin ama puropagi mami ama fawa udaba madugi mahut hena haina chokchilakpa asida miyamgi oina Pire amalawmin duni irang asigi warosin karamna purakani haibadu sem sabani haina phongdorakli friend asigi coordinator ningthaujam dana kumarna makha taraduna hai chakadariba khongsa asi lengakki mayokta chakadaba natte miyamna chapchaba phirep adu lawmin duna chakadaba khongsa nei mangjongna kokomina hajaki basu laijakre lengak pariba minister MLA sing punamak amadi lengaki thabak toriba sing amadi lamdam asigi akhangai punamak thokpirak tuna khongsa asida saru yaminasi Hariba khongsa asida puna aikoi punamak na lamdam asi kalhaunabagi yamna tangai fadraba yamna maru oiba khongsa amo oibanina aikoi puna saruk yaminasi haiki kuki singa tawning ba tawduna leirei security gi awapa leibana yum dukan mai tharam lei kuki metron singa tawning ba lalong tawduna chachalak river attack ta jiriba mayol dagi kilometer mapan khara hena nopo pangna chataga leiba amadi national highway 37 gi kha pangna kilometer amarom tamu chataga leiba Kukina laiba lamga tainaba jiribamgi bapu khal khunauda laiba lauriyam tomba chainipuga manga apopa lauriyam baba sanagi yunga konana laiba dukan ama kuki khulai fiber singna mai thadoktuna ama ata tho alam le hari thaudo achigi matangda yumbu lauriyam tomba na phongdokibada irang achina maram oiduna Vidyanagar gi relief camp da saidangduna lairapa chero ama helakle ngarang bapu khulda chatuna mahaki yum inkol yengsina ba chatlubani Maduda mahaki yumga punba dukan adu tumna mai thadoklamba thengnabani isagi dukan amadi yum maina tumna thadoklambagi thawong adu thamoi songa nungaite haiki mafam achi lambi thongfataba amadi security batik chana thambidabadagi kuki metal singna mai thabagi thawdo adu irai laina chacharambani haiki maram aduna lengakna mai thado pikhraba yumase dukan asigi mahut ama sabi pham toi kuki singa lonari ba mafam singa sida matik chaba security thambiduna ngak salan biduna aikoi isagi yum da leijarage haina mahana penda wafam kya phongdokhi makha tarak poina kanglei paki mairagi pause degi maroiba paw khara khangatjeraga miyamna khudol tamjarange BJP Manipur Pradesh ki President Sardaga Union Home Minister Amit Shah ga New Delhi da unaduna Manipur da thokliba lan asigi matangda pawdomkhre sahi amaga tha ani henba Manipur da thokliba kanglup anigi sathiraba lan asi loichinaba hotnadan tumina laisingkraba Union Home Minister Amit Shah ga BJP की मणिपुर प्रदेश के प्रेसिडेंट एस शारदा देवी के ngachi न्यू दिल्ली दा उनदुना वरी साना खरे हाइले वरी साना बादु दा लमदम आसिदा थोकलिबे इरांग अमदे स्टेट लेंगांग लखलकलेबा खोंगथांग सिंग लोइना मणिपुर की मियाम की अपांबा सिंग अदु यूनियन होम मिनिस्टर की मफमदा शारदा देवी ना सुगाना तमदुना खंगन की हाइले यूनियन होम मिनिस्टर की मैकेदगी सो हौजिक मणिपुर दा थोकलिबा कांगलु अनिगे साथिरबे इरांग आसि की मतंगदा सेंटर लेंगांगना कुपना यिंगसिनबगा लोइना मणिपुर मियाम की apamba adu khangna waroisin ama puraknaba hotnagani haiba wafam sing thamlakli hairi panba yabadi Manipur gi governor Anisa Uikena hadak Union Home Minister ga New Delhi da unakhiba matamda su hauzik Manipur da thokliba kanglu anigi sathiraba lan asigi matangda sugaina phongdoktuna khangan ki haiba laikhrabani loina kanglu ani ge lan asina maram odina tunga ba relief camp da lanjena duna lairiba mioi leising hompu henbagi oiriba awaba punsi marel ge matangda Union Home Minister gi mafamda Sugaina khangan ke loina relief camp da lairiba mioi singa si masa gi mayumda hanjil hanaba barat lengang lofam thokpa thagdang lokhotnaba hotnare haina su phongdokhiba laikhrabani Tomtomsana Police na phanaba hotnababu yaningdaba phongdoktuna masing yamlaba miyamna Thoubal SP office ta thomjingkhre ngara nungthil pung ani makarom taba matamda Manipur Police ke kupu amana Imphal International Airport gi fadna purakpadagi kaisampat tiam laikai mapada police ki gari dagi songtharaga nanto aukiba Haro part 2 dagi moyang tem tonosna nongsaba sai yangkai gi mathakta police na chathaki ba thawng adubu yamna kana yaningdaba phongdokna ngarang numidang
Khangbokki Praja miyamna Thoubal Police ki SP office ki mamangda khongjang sangsingkre. Khongjang sangsingkiba miyam aduna maral leiba police sing faraga ain gi oiba cherak pikadabani. Maral leitaba Tomtomsana bu karigidamakta police na phanaba hotnaribano haibagi maram leibak miyam khangna sengdorakadabani haiba kholausing lauki. Tungda khongjang sangsiliba miyam aduga police kanguga wakhal taminaraba matungda khongjang adu ngarang numidangi oina handokki. Amaromda Tomtomsana bu ngarang Manipur Police kagu amana pigliba macha ani yauna phanaba hotnakiba thoudok adu yamna kana yaningdaba phongdok tuna ngasi Thoubal hairu amasu Khangbokki miyamna akamba khongjang sangsinaba sem sakre. Tomtomsana bu phanaba hotnaramba maral leiba police personnel sing thabaktagi suspend tawgadabani haiba yauna tonga dabi kya tawguna khongjang sangsingani hairi. Chara achida ngarang Tomtomsana police ki makutagi nathokna chengkhraba matungda masage mayumda tekta kaitana halakle haibagi pau tabadagi hairu ki nupi lukki luchingba kaya mahaki mayumda satuna wari sanaba aduda nupi luchingbi amana phongdokkibada Tomtomsana karigidamakta Manipur Police na faribano haibagi maram takadabani maral leitaba mibu phaba yabra Tomtomsana phaba haibase hairo praja singbu singnabani hairo praja singna chapchana Tomtomsana gidamakta lepkani thawai tharabasu thagani Manipur gi CM oigera police oigera IRB oigera maral leitaba mi phanaba honaraklawadi hairo ki miyamna chapchana thengnagani Tomtomsana gidamakta hairo miyamna chapchana lepli haina phongdokki. Jiribamda police personnel yankhagi mari transfer tawkre. Hauji irang leiriba Jiribam district te irang laksinaba amade mausagi punchida hanjelhamba ngamnaba Manipur lenga lokholakpa khongtangi saru ama oina ngarang Manipur Police Department gi IGP administration ke Jayantana thokiba order amana police personnel yankhagi mari Jiribamda transfer order thokre. Jiribamda transfer order thokraba police personnel sing adude SI ahum ASI taragataro Head Constable Taragahumdo yauna Constable Kungani Thoine Makoi Ayamba Imphal West amadi Imphal East Police Station singda lairamba ngaktani makoi sing adugi manungda CID amadi Nipan Suba IRB gi Constable anisu yaure order ase hek phangbaga thintaba tawgana transfer tawriba Jiribamda chattuna join tawgadabani hanasu order aduda palle. Combined Force na khulai kya phagapangamkre haukiba pung kumari gi manungda security ni tunga mafam singda chathakiba Operation na khulai kya phagapangamle haire. Police ki pauna hai Imphal East District ki Sana Sabi na Tumching ki akoiba mafam singda chathakiba operation na khulai paibal sing losinuna thamlamba Ball Action 303 rifles ama Country Mail Ball Action 303 rifles mari Long Range Improviser Heavy Mortar ahum 9mm ki pistol ama magazine ama 82mm ki Improvised Explosive Bomb taruk 36 hand grenade ani Nomai Maru 82 amade radio chat ahum phagat ki hairi. Amaromda Churchamba district ke Saidam village Hirulens ta chathakiba operation dasu country made SBML ahum phagala bakulai singadu mari lainaba police station na kuchina khare hairi. Serak sida ngache yu pung 3 makhai dagi nipam phawba wangu police station na komba pangal tabi mamang laikai police amadi 131 suba BSF gi apamba kanguna yumthong mapurom da lairamba miyoi chani gi yankhai rom masak khangdokre Mipami pundi yaukhiba leite hairi.